ꯑꯩꯈꯣꯏꯒꯤ ꯄꯨꯌꯥꯗ ꯄ꯭ꯔꯤꯊꯤꯕꯤ ꯃꯇꯨꯝ ꯇꯥꯏ ꯍꯥꯏꯕꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 1000ꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤ꯫ ꯑꯪꯀꯒꯤ ꯑꯣꯖꯥꯅ ꯄꯨꯌꯥ ꯐꯥꯛꯇꯨꯅ ꯊꯤꯒꯠꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯇꯨꯡꯗ ꯃꯈꯩ ꯅꯩꯅꯔꯤ꯫ ꯃꯁꯤꯃꯛ ꯊꯥ 10 ꯆꯨꯞꯅ ꯆꯠꯊꯔꯛꯂꯤꯕ ꯏꯔꯥꯡꯁꯤꯒꯤ ꯈꯨꯗꯣꯟꯅꯤ꯫ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯁ꯭ꯇꯦꯇꯤꯁꯇꯤꯛꯁ MUꯒꯤ ꯄ꯭ꯔꯣꯐꯦꯁꯔ KS ꯀꯨꯃꯥꯔꯆꯥꯟꯅ ꯄꯨꯌꯥ ꯑꯃꯗꯤ ꯄꯨꯋꯥꯔꯤꯒꯤ ꯂꯩꯃꯥꯏ ꯀꯌꯥ ꯅꯩꯅꯗꯨꯅ ꯃꯤꯆꯝ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯂꯥꯏꯅ ꯈꯪꯕ ꯌꯥꯕ ꯃꯑꯣꯡꯗ ꯃꯨꯁꯨꯅ ꯁꯤꯟꯕ ꯋꯥꯟ ꯗꯦ ꯗꯤꯁꯀꯣꯔꯁ ꯑꯃꯗ ꯋꯥꯐꯝ ꯀꯌꯥ ꯊꯝꯕꯤꯔꯛꯂꯤ꯫ ꯂꯝꯐꯦꯜ ꯑꯅꯤꯗ ꯇꯨꯃꯤꯠ ꯄꯣꯝꯕꯤꯂꯥꯡ ꯂꯥꯛꯂꯕꯗꯤ ꯂꯥꯜ ꯍꯧꯔꯕꯅꯤ ꯈꯪꯖꯜꯂꯣ꯫ ꯄꯥꯝꯕꯤ ꯍꯧꯔꯦ ꯍꯥꯏꯕꯁꯤꯗꯤ ꯆꯍꯤ 1000 ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯊꯥꯗ ꯍꯧꯔꯤꯁꯦ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯅ ꯍꯥꯟꯅ ꯍꯥꯏꯔꯦ, ꯁꯥꯏꯟꯁꯅ ꯍꯥꯏꯗ꯭ꯔꯤꯉꯩꯗ꯫ ꯍꯧꯖꯤꯛꯀꯤ ꯀꯜꯂꯕ ꯃꯅꯤꯄꯨꯔꯒꯤ ꯀꯟꯐ꯭ꯂꯤꯛ ꯁꯤꯆꯨꯌꯦꯁꯟ ꯑꯁꯤꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯗꯤꯁꯀꯣꯔꯁ ꯑꯃ ꯈꯟꯅꯕꯁꯦ ꯌꯥꯝ ꯐꯖꯅ ꯃꯔꯝ ꯆꯥꯏ꯫ ꯃꯁꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯠꯇꯦ꯫ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤ ꯄꯥꯜꯂꯤꯕ ꯊꯤꯑꯣꯔꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯆꯥꯅꯛꯀ꯭ꯌ ꯊꯤꯑꯣꯔꯤ꯫ ꯆꯥꯅꯛꯀ꯭ꯌ ꯍꯥꯏꯔꯤꯁꯤ ꯀꯅꯥꯅꯣ? ꯐꯤꯂꯣꯁꯣꯐꯔꯅꯤ, ꯃꯥꯁꯤ ꯑꯦꯗꯚꯥꯏꯖꯔꯅꯤ, ꯄꯣꯂꯤꯇꯤꯀꯦꯜ ꯊꯤꯡꯀꯔꯅꯤ, ꯗꯣꯛꯇꯔꯅꯤ, ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯍꯥꯏꯔꯒꯗꯤ ꯃꯥꯏꯕꯅꯤ, ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯂꯥꯌꯦꯡꯕꯒꯤ ꯂꯣꯏꯅ ꯈꯪꯕ ꯐꯤꯂꯣꯁꯣꯐꯔꯅꯤ, ꯑꯦꯁꯇ꯭ꯔꯣꯅꯣꯃꯔꯅꯤ ꯃꯥꯁꯤ꯫ ꯃꯧꯔꯖ ꯃꯇꯝ ꯆꯟꯗ꯭ꯔꯒꯨꯞꯇ ꯇꯨꯒꯤ ꯃꯇꯝꯗꯔ ꯀꯩꯅꯣ ꯃꯥꯁꯦ ꯄꯥꯜꯂꯝꯕ ꯑꯗꯨꯒꯨꯝꯕ ꯁꯥꯏꯟꯇꯤꯁ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯀꯣ꯫ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯃꯅꯤꯄꯨꯔꯁꯨ ꯀꯪꯂꯩꯄꯥꯛꯁꯨ ꯅꯣꯛꯄ ꯅꯠꯇꯦ꯫ ꯃꯇꯝꯗꯨꯗ ꯄ꯭ꯔꯤꯊꯤꯕꯤ ꯃꯇꯨꯝ ꯇꯥꯏ ꯀꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯆꯍꯤ 4,000ꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯥꯗ ꯎ ꯍꯧꯋꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯆꯍꯤ 4,000ꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯀꯃꯥꯏꯅ? ꯃꯥꯂꯦꯝ ꯂꯩꯀꯣꯏ ꯄꯨꯡ ꯍꯥꯏꯅ ꯁꯤꯃ ꯆꯦꯟꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯄꯨꯌꯥꯗ ꯏꯔꯝꯕꯅꯤ ꯁꯦꯊꯥꯔꯣ ꯀꯨꯝꯕꯥꯕꯗ ꯃꯇꯝ ꯈꯣꯡꯂꯩꯗ ꯃꯥꯂꯦꯝ ꯂꯩꯀꯣꯏ ꯄꯨꯡ ꯍꯥꯏꯁꯦ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯃꯇꯨꯝ ꯇꯥꯏ ꯍꯥꯏꯁꯦ ꯆꯍꯤ 4,000ꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯝꯃꯕꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯊꯤꯕꯤ ꯃꯇꯨꯝ ꯇꯥꯏ ꯀꯥꯏꯁꯦ ꯀꯂꯝꯕꯁꯀ ꯄꯣꯛꯑ ꯃꯇꯨꯡꯗ ꯀꯣꯟꯅ ꯂꯥꯛꯇꯣꯏꯅꯤ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯄ꯭ꯔꯨꯞ ꯇꯧꯕꯗꯤ ꯌꯥꯝꯅ ꯀꯨꯏꯗ꯭ꯔꯤꯖꯥꯠꯅꯤ ꯀꯣ꯫ ꯑꯗꯒꯤ ꯊꯥꯗ ꯄꯥꯝꯕꯤ ꯍꯧꯔꯝꯃꯤ ꯀꯥꯏꯁꯦ ꯁꯥꯏꯟꯇꯤꯁꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯥꯏꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯍꯥꯏꯔꯝꯃꯦ? ꯊꯥ ꯇꯥꯕꯨꯡꯇꯣꯟ ꯃꯆꯥ ꯃꯩꯔꯥꯡꯕꯤ ꯄꯣꯛꯄꯤꯒꯦ ꯍꯩꯕꯣꯡ ꯆꯔꯣꯡꯅ ꯃꯇꯪ ꯊꯥꯗꯕꯤꯔꯛꯎ ꯊꯥꯕꯨꯡꯇꯣꯟ꯫ ꯊꯥꯗꯅꯦ ꯄꯥꯝꯕꯤ ꯍꯧꯋꯤ, ꯆꯥꯕ ꯌꯥꯕ ꯍꯧꯋꯤ ꯍꯥꯏꯕꯁꯦ ꯃꯇꯝꯗꯨꯒꯤ ꯃꯤꯁꯤ ꯄꯥꯏꯕ ꯉꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ꯫ ꯊꯥꯖꯕꯗꯗꯤ ꯑꯩꯈꯣꯏꯅ ꯂꯥꯝ ꯐꯪꯗ꯭ꯔꯦꯀꯣ꯫ ꯑꯗꯨꯒ ꯏꯅꯛ ꯅꯛꯄꯗ ꯑꯩꯈꯣꯏꯅ ꯇꯥꯖꯈꯤꯕ ꯋꯥꯔꯤ ꯂꯩ꯫ ꯂꯝꯖꯤꯡ ꯍꯨꯔꯥꯟꯕ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯋꯥ ꯇꯤꯟꯋꯥ ꯇꯧꯕ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯨ ꯍꯩꯔꯣꯛꯆꯈꯤ, ꯍꯩꯔꯣꯛꯇꯒꯤꯅꯤ ꯑꯍꯟꯁꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯔꯦꯡꯒꯨꯟꯗ ꯐꯥꯔꯒ ꯖꯦꯜꯗ ꯂꯩꯈ꯭ꯔꯦꯕ꯫ ꯑꯗꯨ ꯃꯥꯅ ꯄꯨꯡ 7ꯗꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯆꯥꯛꯁꯤ ꯊꯤꯟꯕ ꯆꯠꯈ꯭ꯔꯦꯕ, ꯑꯌꯨꯛꯀꯤ ꯄꯨꯡ 7ꯗ꯫ ꯑꯗꯨꯒ ꯃꯥ 12 ꯃꯃꯥꯡꯗ ꯑꯃꯨꯛ ꯍꯜꯂꯛꯑꯦꯕ ꯔꯦꯡꯒꯨꯟꯗ ꯆꯥꯛ ꯊꯤꯜꯂꯨꯔꯒ ꯀꯣꯟꯁꯦ ꯐꯦꯡꯉ ꯄꯣꯔꯛꯀꯗꯣꯏꯅꯤ꯫ ꯑꯗꯣ ꯑꯍꯟ ꯍꯧꯕꯁꯤꯡꯅ ꯋꯥꯔꯤ ꯇꯧꯏ꯫ ꯇꯥꯕꯗꯗꯤꯅꯦ ꯚꯥꯞꯅ ꯁꯥꯖꯟꯕ ꯌꯥꯝ ꯃꯥꯟꯕꯅꯤꯀꯣ, ꯑꯩꯁꯨ ꯉꯛꯏ꯫ ꯑꯗꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯒꯦꯅ ꯊꯤꯕꯁꯦ ꯐꯪꯈꯤꯗ꯭ꯔꯦ ꯀꯣ꯫ ꯂꯝꯖꯤꯡꯕ ꯍꯥꯏ ꯁꯤꯒꯤ ꯂꯥꯏꯁꯣꯟ ꯇꯤꯂꯣꯟꯒꯤ ꯃꯔꯝꯗ꯫ ꯑꯗꯨꯃꯥꯏꯅ ꯊꯥꯁꯤꯁꯨ ꯃꯤꯑꯣꯏꯕꯅꯒ ꯆꯠꯂꯒ ꯍꯩꯒꯁꯦ ꯍꯦꯛꯑꯝꯕ꯭ꯔꯥ, ꯍꯩꯕꯣꯡ ꯆꯔꯣꯡꯒꯁꯦ ꯆꯥꯔꯝꯖꯥꯠꯂ? ꯑꯗꯨꯒ ꯄꯥꯝꯕꯤ ꯍꯧꯔꯦ ꯍꯥꯏꯕꯁꯤꯗꯤ ꯆꯍꯤ 1000 ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯊꯥꯗ ꯍꯧꯔꯤꯁꯦ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯅ ꯍꯥꯟꯅ ꯍꯥꯏꯔꯦ, ꯁꯥꯏꯟꯁꯅ ꯍꯥꯏꯗ꯭ꯔꯤꯉꯩꯗ꯫ ꯁꯤꯃꯛꯀꯣ꯫ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯆꯥꯅꯛꯀ꯭ꯌ ꯊꯤꯑꯣꯔꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯁꯤꯗ ꯆꯥꯅꯛꯀ꯭ꯌ ꯊꯤꯑꯣꯔꯤꯗ ꯀꯔꯤ ꯍꯥꯏꯒꯦꯗ? ꯑꯩꯒꯤ ꯌꯦꯡꯅꯕ 2 ꯂꯩꯔꯕ, ꯌꯦꯡꯅꯕ 2ꯗꯣ ꯍꯥꯟꯅ ꯐꯨꯅꯍꯜꯂꯨ, ꯑꯉꯝꯕꯗꯣ ꯑꯩꯅ ꯀꯣꯟꯅ ꯍꯥꯠꯇꯣꯛꯎ ꯍꯥꯏ꯫ ꯆꯥꯅꯛꯀ꯭ꯌ ꯊꯤꯑꯣꯔꯤꯅꯤꯀꯣ꯫ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛꯀꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯁꯤꯕꯨ ꯌꯥꯝ ꯀꯜꯂꯛꯄ ꯀꯅꯥꯒꯨꯝꯕ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯁꯤꯟꯕꯅꯤ ꯍꯥꯏꯅ ꯂꯧꯔꯣꯏꯗꯧꯕꯒꯤ ꯃꯔꯝ ꯂꯩꯕ꯭ꯔꯥ? ꯈꯟꯅꯃꯤꯟꯅꯕꯅꯤ, ꯃꯔꯥꯟ ꯁꯤꯕ ꯅꯠꯇꯦ, ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯀ꯭ꯂꯦꯝ ꯇꯧꯕ ꯅꯠꯇꯦ, ꯍꯪꯕꯅꯤ, ꯈꯟꯕꯅꯤ, ꯑꯩꯒꯤ ꯑꯥꯏꯗꯤꯌꯥꯁ ꯁꯤꯌꯔ ꯇꯧꯕꯅꯤ ꯃꯌꯥꯝ꯫ ꯑꯗꯨꯅ ꯑꯁꯤꯒꯨꯝꯂꯕ ꯇꯥꯟꯖꯥꯁꯤꯗ ꯌꯦꯡꯉꯨꯀꯣ, ꯍꯧꯖꯤꯛꯀꯤ ꯐꯦꯕ꯭ꯔꯤꯀꯦꯁꯟꯁꯤ ꯊꯣꯛꯏꯁꯤ ꯀꯥꯋꯩ ꯊꯣꯛꯀꯦꯗꯤ ꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ꯫ ꯐꯦꯕ꯭ꯔꯤꯀꯦꯁꯟꯁꯤ ꯀꯥꯋꯩ ꯊꯣꯛꯀꯦꯗ ꯑꯩꯈꯣꯏꯁꯦ ꯄꯥꯔꯁꯤ ꯁ꯭ꯇꯦꯠ ꯑꯣꯏꯔꯛꯄꯒꯤꯗꯣ ꯑꯗꯥꯏꯗ ꯑꯗꯨꯝ ꯍꯧꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯄꯨ ꯚꯦꯂꯤꯁꯤ ꯍꯥꯟꯅ 500 ꯁꯤꯀꯥꯁꯤ ꯂꯧꯔꯒ ꯑꯩꯈꯣꯏꯅ ꯃꯄꯨ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯇꯧꯗꯅ ꯀꯔꯤ ꯇꯧꯔꯒ ꯍꯟꯗꯣꯛꯈꯤꯕꯒꯤ ꯗꯣꯀꯨꯃꯦꯟꯁꯦ ꯍꯧꯖꯤꯛ ꯊꯤ ꯐꯪꯗ꯭ꯔꯦꯕ꯫ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯤ ꯕꯣꯜꯅꯁꯨ ꯍꯥꯏꯕꯤꯕꯗꯣ ꯁꯤ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ꯫ ꯑꯩꯁꯨ ꯌꯥꯝꯗꯤ ꯀꯨꯏꯗ꯭ꯔꯤꯀꯣ, ꯆꯍꯤ 22ꯒꯨꯝꯕ ꯃꯇꯦꯛ ꯈꯖꯤꯛ ꯁꯨꯝ ꯌꯥꯎꯋꯦꯕ ꯃꯅꯤꯄꯨꯔꯒꯤ ꯃꯨꯞꯃꯦꯟꯁꯤꯗ꯫ ꯃꯅꯤꯄꯨꯔꯁꯤ ꯐꯒꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯌꯦꯡꯉꯝꯕꯀꯣ, ꯌꯥꯝꯕ ꯉꯝꯗ꯭ꯔꯁꯨ ꯂꯨꯄꯥ ꯑꯃꯇꯪꯒ ꯄꯥꯡꯉꯒꯁꯨ ꯑꯗꯨꯝ ꯍꯣꯠꯅꯕꯀꯣ꯫ ꯁꯤꯃ ꯊꯤꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯁꯤ꯫
ꯑꯗꯣ ꯀꯔꯝꯕ ꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯁꯤ ꯋꯤꯗ꯭ꯔꯣ ꯇꯧꯔꯒ ꯑꯩꯈꯣꯏ 500 ꯁꯤꯀꯥꯁꯦ ꯂꯧꯈꯤꯗꯕꯒꯦ ꯑꯗꯣ ꯂꯧꯈꯤ ꯀꯥꯕꯨ ꯚꯦꯂꯤꯒꯤꯁꯤ ꯃꯤꯅ ꯁꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯤ ꯂꯧꯋꯦꯕ ꯗꯣꯀꯨꯃꯦꯟꯇꯤ ꯂꯩꯔꯦꯕ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯣꯏꯗꯧꯕꯅꯤ ꯉꯁꯤꯗꯒꯤ ꯁꯤꯒꯤ ꯇ꯭ꯔꯤꯇꯤꯁꯤꯗ ꯌꯥꯅꯔꯦ ꯍꯥꯏꯕꯗꯣ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯖꯨꯟꯇꯥꯕꯨꯗꯒꯁꯨ ꯀꯩꯝ ꯌꯥꯎꯗ꯭ꯔꯤ ꯁꯤꯒꯤꯁꯤ ꯑꯇꯩ ꯃꯌꯥꯝ ꯂꯩꯔꯤ ꯌꯥꯝ ꯐꯥꯒꯨꯝꯁꯤ ꯌꯥꯝ ꯁꯥꯡꯗꯣꯛꯑꯅꯤ ꯍꯤꯁꯇ꯭ꯔꯤ ꯑꯣꯖꯥꯁꯨ ꯂꯩ ꯑꯩ ꯑꯃꯨꯛ ꯏꯀꯥꯏꯔꯛꯀꯅꯤ ꯍꯣꯔꯦꯟ ꯁꯣꯏꯈ꯭ꯔꯒꯗꯤ ꯀꯣ ꯑꯗꯨꯅ ꯁꯤꯃ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯄꯥꯔꯁꯤ ꯁ꯭ꯇꯦꯠ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯦꯕ ꯀꯤꯂꯣꯡ ꯍꯥꯏꯅ ꯀꯣꯝꯒꯤ ꯑꯍꯜ ꯑꯃꯅꯀꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯃꯤꯟꯅꯩ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯀꯣ ꯌꯥꯝ ꯑꯍꯜ ꯑꯣꯏꯔꯦ mana assembly ki rule mayam se koi ki manipur assembly se form tor pai to parties koi ki election ka tor pai matam to mana draft tor hai mai ma pass na adu so the parties te ro rakanda lalaga su subject to correction ni koi tajabani ko non indigenous people mana secretary to the lieutenant governor oi hai aduna chumamba taragadi subject to correction ni ko non indigenous people nattaba miduna ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯐꯦꯕ꯭ꯔꯤꯀꯦꯁꯟ ꯇꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯕ꯭ꯔꯥ ꯁꯤꯅ ꯑꯅꯤꯁꯨꯕ ꯀꯣꯏꯁꯟꯅꯤ ꯑꯩꯁꯤ ꯑꯦꯁꯠ ꯅꯠꯇꯦ ꯆꯨꯝꯃꯤ ꯍꯥꯏꯕ ꯅꯠꯇꯦ ꯍꯪꯕ ꯀꯣꯏꯁꯟ ꯑꯅꯤꯅꯤ ꯑꯩ ꯏꯊꯟꯇ ꯍꯪꯖꯔꯤꯅꯤꯀꯣ ꯃꯌꯥꯝ ꯇꯥꯃꯤꯟꯅꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯦꯕ꯭ꯔꯤꯀꯦꯁꯟꯁꯦ ꯑꯗꯨꯝ ꯇꯧ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯔꯣꯏꯕꯗꯗꯤ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯗ ꯋꯥꯗꯣꯏ ꯑꯇꯣꯞꯄ ꯑꯍꯨꯝꯁꯨꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯃꯈꯛ ꯂꯩꯌꯦ ꯅꯥꯎꯔꯣꯏꯕꯝ ꯏꯟꯗ꯭ꯔꯃꯅꯤꯅ ꯍꯤꯁꯇ꯭ꯔꯤꯒꯤ ꯄꯨꯌꯥꯒꯤ ꯃꯔꯝꯗ ꯌꯥꯝ ꯈꯪꯕ नोमा मागिदा चिंगी मियोय खर ला है तथिंगमांग हाइबा अखोगी निथौरोन मयांगी देते याउरिबा निथौसे मसी मैतै नते हाइबा ट्राइब कम्युनिटी दो अदुगी मीने ओजा अमता हाइबियु पेपर दा आइन मोंदा रिक्वेस्ट दब अदो ओजा नॉर्मल इंद्रमनी ने हाइबा मतमदु दा ताबो मीजु याउरिबा साइदा फंबदा को अदो कई हाइगे दा तौथिंगमांग से मैतै नते हाइबदि हाइरो हे ऐसे इंद्रमणि कौरे इंद्रमणि ऐसे मैतै रोन सुन नते हिंदी नि अदो ऐसे आर्यानी द्रविडियानि हाइबदि हाइ गमोय ऐसे नंबु यानि बरने ऐसे आर्यानि हाइगे ना मा इंद्रमणि ने फगी तवे मिने वजार मोजे हनगी हाइ खुलाक मंगा लाए हाइ सिंगी को ट्राइब मिमिंग दि पंजरो मरमदि मदुना इट्स अमाउंट्स टू exaggerate the present conflict in Manipur adu oidana ba ko ai panjara ko aduna sina aikoi gi fabrication je dum tau lai re habani ko history gi mamang da mo yam tinjan je ge ba ko tang khai chan chan jare history gi mamang da khoi puya la kari hai ri kai sima ka tang ha na mo ai lusin je ko sai ge matam khung lai ji da ta yer lam phir ani da tumit pombilang la ka di lal hor bani khangjan lo yam tian ba lang bani ka tani ko ai ji tu ji ta yer lam phir ani tumit pombilang ji kai no tumit ai di ne mi de di sik pa adu ko tumit na si na mi di si di akoi kangla da tari ba kanglai pap da tari ba jing ye tumit na sik la khini ba si di si ro ba tumit tu kana no ai di khanji ko pombi hai maram di kai no akoi ne pombi je yumda nuksina loiraka da pombi ko usiekse akhoina nuksina loisanuraba akhoida di siklakpa adugumba kangu oidoi kanano haibududi aisu khangdri ko moisina tayalga lamphega da lagadi lalje hawradawni sin kharam samthong ani da kunta lansirani adi sugunu ga moirang sujampu somgi mai kai kha ga sigase kunta lansirani kunta lansire wa mi siena de khara ma siena de ko kana kana si no kana si li no khoi sum khanji ko ai sindi de ai ni madu ko tor ga hai yamna legal shoot me am la ka do gi ai ba yam ne ne khoi le pak si ko ai kitang ri jap to ge ko simale de no no po longe baru loi la loi la thu pu duna lal pang ba la ka ni no po longe kana no ko jang ka do ri kana no di khang dre ko no pu long ge khoi si ki kangla de ga de no pu ta ni ko ai country oro tribe oro am ta panjara ro lakti laktori la loi la thu khoi na pc sti ta thoga na na thama ga chalam da sa lau ting thoga lip ka ti han nan na kem sem sa di adu man lam je moi na thu pu ga lo shan nai na sam ka ne so na lu ni moi tam tam di sam ka ko la loi la thu pu na lal pang ba la ni la ni kana no su khang de
하이런버드니 이런버드니 मतम खोंलेदा संदों माइकई पांगना लालवे लाथुक थारनी है हाइदे सो माइकई कोई गिदागा खागा नचुक के कारखिदा लुसिनदोइनी हाय खखा वै लुसिनदोइनी जुगन दे लमथबा लुसिनदोइरा नत्रगा नम्भो लुसिनदोइरा सो माइकई ददि वैरा इरमदोइ मतुनिना खरा म हाइदर कांदा म मुथिंगनि पुपोन कोबा लमदमने लालोय लासिन थारनी है बुबोनजे अनी सुइबा अमना अखोगी नुंबागी से कैथिनजे नुंबा से पयाउबिरुगदि नुंबादगी खागा नुबोकगे कारक्ता अखो हपक जदोना होइना लाई खरमिबा मैतेना को खुरमबा दुमाइना बुबोन सिंगिन अमा लई अदुदा अमगा लई बुबोन सिंगिन अदुना तबा अमा जिरी से लबा जिरीगी डीसी ऑफिस मार्केट से अदुदगी जिरी लांथोबा अदे सोमदा सोम असम लोमदा सखगने तुरेंजे सुम चलगा खोइतक तवे को अम कोंधरा अगस माइन लाय औदेदा बुबोन सिंगिना अम मु लय चमाना बा ममिंग निको असे हाइदि के हाय बुबोन को लमदम ने लालोय लासिंग थारनिए अदा नुंबागी मनाकी बुबोन सिंगसिरा अदुगी जिराइना हाय कांदा हुजिके असमगी बुबोन सिंगसे सिदैसिदा असमगी कमांडो न मिखरा हाकी खुलाई पुरंबा काटनाबो अदुगी मतुंगदि कम्युनिटी केनो से कितंग सडनली डिक्लाइन तौरे राइट सिंगसि अदो पुयाना हारिदि सुमिरा असमगी सिना सुमिरा कराइदि सुमिनो अदुगी मिसिंग तुसु खंगद्रे अदुगा करी करी थोइनो हाइसु खंगद्रे अदुगा खोइगे हेबु पुयादा हारिमिबा हिस्ट्री नतब हाना हाइरमबदो केयामना सुमिगे सुम कंगलेपाक्सदा लेमिनरिबा साइसन माइसाइ सिनाव म्यामना खन्नमिनसी मसी हाइरबा लुइसनदर लोइसिल्लकपदा लैबाक निंगबा साबा खरना लैबाक निंगबगी थिका पानाबदी यारोय अमुक्सु ओजा सिखक नत्तना मणिपुर नुंसिजबा मियोय क्या अमसु मखोई मखोई कंफर्ट जोन थादोकलमलगा अंगम मोंगदा इमा लैबाक किदमक होनबिरी लोइसिल्लकपदा वीडियो सिबु मित्येंग ताबिरिबा खुदिंगमकना इसा इसागी वखलोन कमेंट बॉक्स दा थंबिरमु।